ꯑꯍꯥꯟꯕꯃꯛꯇꯗ ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯂꯥꯟꯊꯣꯛꯆꯕ ꯋꯦꯕ ꯁ꯭ꯇꯣꯔꯤ ꯁꯤꯔꯤꯁ ꯂꯃꯟꯒꯤ 18 ꯁꯨꯕ ꯇꯥꯡꯀꯛ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯑꯩꯅ ꯇꯥꯔꯤꯕ ꯎꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯁꯨꯛ ꯉꯛꯄ ꯄꯨꯝꯅꯃꯛꯁꯦ ꯄꯥꯝꯍꯩꯕ ꯅꯪꯒꯤ ꯈꯨꯖꯤꯜ ꯊꯧꯔꯥꯡ, ꯅꯪꯒꯤ ꯂꯟ ꯊꯨꯝ ꯌꯧꯕꯗꯨꯅ ꯆꯝꯖꯔꯕ ꯑꯩꯒꯤ ꯏꯄꯥꯕꯨ ꯑꯗꯨꯛ ꯏꯀꯥꯏꯕ ꯅꯪꯍꯟꯈꯤꯕ, ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯗꯥꯁꯅꯥꯕꯨꯁꯨ ꯅꯈꯨꯠꯇꯨꯅ ꯍꯥꯠꯈ꯭ꯔꯕ, ꯑꯗꯨꯒ ꯑꯩꯅ ꯀꯅꯥꯗꯅꯣ ꯅꯃꯟ ꯈꯨꯝꯂꯨꯔꯤꯕꯁꯤꯅ? ꯗꯥꯁꯅꯥ, ꯅꯪꯅ ꯑꯩꯕꯨ ꯀꯌꯥꯗ ꯋꯥꯔꯧꯔꯝꯒꯅꯤ ꯑꯩꯒꯤ ꯄꯪꯕꯩ ꯇꯧꯁꯤꯗ꯫ ꯇꯟꯖꯥꯗꯨꯗ ꯖꯨꯂꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯖꯨꯂꯤ, ꯀꯩ ꯍꯥꯏꯒꯦ ꯗꯥꯁꯅꯥ? ꯁꯅꯥꯇꯣꯝꯕꯒꯤ ꯃꯥꯏꯊꯣꯡꯗꯣ ꯏꯃꯛ ꯃꯛꯁꯤꯜꯂꯦ꯫ ꯖꯨꯂꯤ, ꯅꯪ ꯑꯩꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ? ꯖꯨꯂꯤ ꯅꯣꯛꯇꯨꯅ, ꯀꯃꯥꯏꯅ ꯎꯠꯂꯨ ꯍꯥꯏꯕꯅꯣ ꯗꯥꯁꯅꯥ? ꯖꯨꯂꯤ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯥꯏꯕꯛ ꯊꯤꯈ꯭ꯔꯁꯨ ꯅꯪ ꯀꯅꯥꯒꯨꯝꯕ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕ, ꯅꯪꯒꯤꯗꯃꯛ ꯂꯦꯞꯄꯤꯒꯗꯕ, ꯅꯪꯕꯨ ꯀꯂꯛ ꯃꯤꯍꯧ ꯆꯥꯎꯕ ꯃꯌꯥꯝꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯄꯤꯕ ꯃꯤꯁꯛ ꯑꯃꯗ ꯑꯃꯨꯛ ꯌꯨꯝ꯫ ꯖꯨꯂꯤꯅ ꯁꯅꯥꯇꯣꯝꯕꯒꯤ ꯃꯆꯤꯟꯗꯨ ꯃꯦꯟꯁꯤꯟꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯤ, ꯗꯥꯁꯅꯥ, ꯅꯪ ꯍꯥꯏꯗꯣ ꯀꯔꯤꯅꯣ? ꯗꯥꯁꯅꯥ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯁꯅꯥꯇꯣꯝꯕ ꯅꯨꯡꯉꯥꯏꯇꯅ, ꯖꯨꯂꯤ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯄꯨꯝꯅꯃꯛꯁꯦ꯫ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯄꯥꯈꯠꯂꯦ, ꯑꯁꯨꯛ ꯊꯥꯖꯔꯨꯕ ꯃꯍꯥꯛꯅꯁꯨ꯫ ꯗꯥꯁꯅꯥ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯑꯩꯉꯣꯟꯗ ꯍꯥꯏꯌꯨꯁꯦ꯫ ꯃꯥꯅ ꯅꯪꯕꯨ꯫ ꯗꯗꯥ, ꯀꯩꯗꯧꯔꯒꯦ ꯃꯤ? ꯁꯅꯥꯇꯣꯝꯕ ꯖꯨꯂꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯖꯨꯂꯤꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯒ, ꯖꯨꯂꯤ꯫ ꯇꯟꯖꯥꯗꯨꯗ ꯄꯥꯝꯍꯩꯕꯁꯨ ꯀꯥꯗ ꯐꯠ ꯆꯪꯂꯛꯏ꯫ ꯑꯅꯤꯗꯣ ꯈꯤꯇꯪ ꯍꯟꯗꯣꯛꯅꯩ꯫ ꯄꯥꯝꯍꯩꯕ ꯁꯅꯥꯇꯣꯝꯕꯅ ꯃꯨꯟꯅ ꯌꯦꯡꯂꯒ, ꯇꯥꯃꯣ, ꯃꯣꯔꯦ ꯐꯥꯎꯗꯪ ꯆꯠꯂꯨꯆꯣ, ꯑꯩꯈꯣꯏꯒꯤ ꯍꯣꯇꯦꯜꯒꯤ ꯄꯣꯠ ꯈꯔ ꯊꯤꯜꯂꯨꯅꯕ꯫ ꯅꯤꯡꯁꯤꯡꯂꯨꯕꯗ ꯖꯨꯂꯤ ꯍꯤꯛꯅ ꯀꯞꯂꯛꯏ꯫ ꯗꯥꯁꯅꯥ, ꯅꯪꯗꯤ ꯄꯨꯝꯅꯃꯛꯁꯦ ꯊꯣꯛꯀꯅꯤ ꯈꯪꯂꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯔꯝꯂꯤꯔꯣ? ꯑꯩꯅ ꯑꯄꯪꯕꯤ ꯑꯣꯏꯔꯨꯕꯅ ꯗꯥꯁꯅꯥꯕꯨ ꯐꯠꯇ꯭ꯔꯕ ꯄꯥꯝꯍꯩꯕꯒꯤ ꯃꯐꯝꯗꯒꯤ ꯈꯟꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯗꯥꯁꯅꯥ꯫ ꯑꯁꯨꯛ ꯐꯠꯇꯕ ꯁꯥ ꯅꯪꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯑꯁꯨꯛ ꯂꯥꯏꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯁꯥꯟꯅꯔꯒ ꯂꯩꯔꯝꯕ, ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯑꯩꯒꯤꯗꯃꯛ ꯋꯥꯖꯔꯤꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯔꯕ ꯗꯥꯅꯤꯡꯊꯦꯝꯕꯨꯅ ꯑꯩꯅ ꯄꯥꯞ ꯆꯦꯠꯂꯕ ꯈꯨꯠꯁꯤꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯍꯟꯖꯟꯅ ꯅꯣꯡꯃꯩ ꯒꯨꯂꯤ ꯀꯥꯞꯁꯤꯟꯈꯤ꯫ ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯖꯨꯟꯕꯨꯁꯨ ꯂꯝꯖꯥ ꯁꯔꯥ ꯑꯣꯏꯍꯟꯅꯕ ꯁꯤꯜꯂꯤ꯫ ꯑꯩꯅ ꯑꯁꯨꯛ ꯄꯪꯂꯨꯔꯤꯕ ꯀꯣꯛ ꯃꯥꯅ ꯀꯔꯤꯁꯨ ꯈꯟꯊꯔꯨꯗ꯭ꯔꯤꯕꯁꯦ ꯀꯩꯒꯤꯅꯣ? ꯁꯅꯥ, ꯅꯪꯅ ꯑꯩꯉꯣꯟꯗ ꯎꯔꯤꯕ ꯁꯛꯇꯝꯗꯣ ꯆꯨꯝꯂꯤꯕ꯭ꯔꯥ ꯂꯥꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯅꯁꯥꯅ ꯃꯨꯟꯅ ꯈꯟꯊꯧ꯫ ꯃꯤꯠ ꯄꯥꯜꯂꯤꯕꯁꯦ ꯌꯦꯡꯅꯕꯅꯤ, ꯅꯥꯀꯣꯡ ꯄꯥꯜꯂꯤꯕꯁꯦ ꯇꯥꯅꯕꯅꯤ, ꯀꯣꯛ ꯄꯥꯜꯂꯤꯕꯁꯤꯅ ꯋꯥꯈꯜ ꯈꯟꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯠꯅ ꯎꯕ, ꯅꯥꯀꯣꯡꯅ ꯇꯥꯕ ꯄꯨꯝꯅꯃꯛ ꯑꯆꯨꯝꯕ ꯅꯠꯇꯦ꯫ ꯀꯣꯛꯅ ꯑꯆꯨꯝꯕ ꯆꯨꯝꯗꯕꯗꯣ ꯈꯟꯊꯒꯗꯕꯅꯤ꯫ ꯊꯕꯛ ꯑꯃ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯀꯣꯛꯁꯤꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯦ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯤ ꯍꯥꯏꯕꯁꯦ ꯍꯥꯟꯅ ꯈꯟꯊꯒꯗꯕ꯫ ꯗꯥꯅꯤꯡꯊꯦꯝ, ꯑꯩꯅ ꯗꯥꯅꯤꯡꯊꯦꯝꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗꯨꯕꯨ ꯎꯕ ꯉꯝꯂꯨꯗ꯭ꯔꯦ꯫ ꯑꯩꯒꯤ ꯀꯣꯛꯁꯤꯅꯁꯨ ꯑꯆꯨꯝ ꯑꯔꯥꯟ ꯈꯟꯊꯕ ꯉꯝꯂꯨꯗ꯭ꯔꯦ꯫ ꯑꯩꯃꯨꯛ ꯄꯪꯕ ꯃꯤ ꯂꯩꯔꯝꯈꯤꯗ꯭ꯔꯥ? ꯍꯧꯖꯤꯛꯇꯤ ꯗꯥꯅꯤꯡꯊꯦꯝꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯈꯪꯂꯛꯂꯕ ꯀꯣꯛꯁꯤꯅ ꯑꯆꯨꯝ ꯑꯔꯥꯟ ꯈꯟꯊꯕ ꯉꯝꯂꯛꯂꯕ ꯃꯤꯀꯨꯞꯁꯤꯗꯗꯤ ꯑꯩꯅ ꯂꯧꯒꯗꯧꯔꯤꯕ ꯐꯤꯔꯦꯞꯁꯤꯅ ꯀꯔꯤꯅꯣ? ꯑꯩ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ꯫ ꯀꯔꯝꯅ ꯑꯩꯅ ꯗꯥꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯛ ꯂꯦꯞꯂꯨꯒꯅꯤ? ꯑꯩꯒꯤ ꯑꯋꯥꯕ ꯄꯦꯟꯗꯕ ꯏꯔꯥꯜ ꯃꯌꯥꯝꯁꯦ ꯉꯥꯛꯄꯤꯌꯨ ꯀꯔꯝꯅ ꯍꯥꯏꯔꯨꯅꯤ? ꯑꯩ ꯉꯝꯂꯣꯏ꯫ ꯑꯩꯕꯨ ꯑꯣꯏꯖꯕ ꯊꯤꯕ ꯑꯣꯏꯅ ꯈꯟꯈꯤꯅꯤ꯫ ꯑꯩ ꯉꯝꯂꯣꯏ꯫ ꯗꯥꯅꯤꯡꯊꯦꯝ, ꯑꯩ ꯅꯉꯣꯟꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯒꯤ ꯏꯔꯥꯜꯒꯤ ꯗꯟꯗꯤ ꯄꯤꯕꯤꯔꯝꯃꯨ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯑꯗꯨꯃꯛ ꯀꯥꯏꯗꯨꯅ ꯂꯩꯔꯒꯅꯤ꯫ ꯍꯦ ꯏꯁꯣꯔ, ꯅꯪꯅ ꯗꯥꯅꯤꯡꯊꯦꯝꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯕꯤꯒꯅꯨꯀꯣ꯫ ꯑꯩ ꯍꯧꯖꯤꯛ ꯄꯥꯝꯍꯩꯕꯒꯤ ꯈꯨꯠꯇ ꯑꯗꯨꯃꯛ ꯇꯥꯔꯒꯗ꯭ꯔꯥ? ꯑꯩꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯛꯄ ꯃꯍꯥꯛꯇꯨꯁꯨ ꯑꯩꯅ ꯏꯟꯊꯣꯛꯈ꯭ꯔꯦ꯫ ꯀꯅꯥꯅ ꯑꯩꯕꯨ ꯐꯠꯇꯕ ꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯕꯤꯒꯅꯤ? ꯑꯩ ꯄꯨꯂꯤꯁꯇ ꯆꯠꯇꯨꯅ ꯑꯁꯦꯡꯕꯁꯦ ꯍꯥꯏꯗꯣꯛꯂꯨꯔꯒꯦ꯫ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯏꯁꯥꯒꯤ ꯏꯔꯥꯜꯁꯤꯡꯁꯦ ꯀꯨꯞꯁꯤꯟꯗꯨꯅ ꯑꯩ ꯂꯩꯔꯔꯣꯏ꯫
ꯑꯩꯕꯨ ꯐꯥꯗꯨꯅ ꯄꯤꯅꯤꯡꯕꯗꯅꯤ ꯄꯤꯔꯁꯅꯨ ꯑꯩ ꯃꯗꯨꯅ ꯑꯄꯦꯟꯕ ꯑꯣꯏꯔꯒꯦ ꯄꯥꯝꯍꯩꯕ ꯅꯪꯕꯨꯁꯨ ꯑꯩꯅ ꯁꯣꯏꯗꯅ ꯄꯨꯂꯤꯁꯇ ꯁꯤꯟꯅꯒꯅꯤ ꯑꯩ ꯍꯌꯦꯡ ꯗꯤꯜꯂꯤ ꯆꯠꯄꯗ ꯊꯦꯡꯍꯧꯗꯕ ꯌꯥꯗꯦ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡꯗꯣ ꯇꯩꯊꯣꯛꯇꯨꯅ ꯄꯥꯝꯍꯩꯕꯒꯤ ꯃꯅꯥꯛꯇ ꯂꯩ ꯄꯥꯝꯍꯩ ꯄꯥꯝꯍꯩ ꯄꯥꯝꯍꯩꯕꯅ ꯏꯇꯩꯃ ꯀꯩ ꯍꯥꯏꯒꯦ ꯖꯨꯂꯤ ꯄꯥꯝꯍꯩꯕ ꯎꯕꯗ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥꯗꯣ ꯊꯛ ꯊꯛꯅꯩ ꯄꯨꯝꯅꯃꯛꯇꯨ ꯐꯥꯖꯤꯟꯗꯨꯅ ꯄꯥꯝꯍꯩꯕ ꯍꯌꯦꯡ ꯆꯠꯅꯕ ꯇꯤꯀꯦꯠ ꯈꯛꯂꯕ꯭ꯔꯥ ꯄꯥꯝꯍꯩꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯛꯑꯦ ꯏꯇꯩꯃ ꯖꯨꯂꯤꯅ ꯄꯥꯝꯍꯩ ꯑꯗꯨ ꯀꯦꯟꯁꯦꯜ ꯇꯧꯊꯣꯛꯈ꯭ꯔꯣ ꯇꯤꯀꯦꯠꯇꯣ ꯑꯩꯈꯣꯏ ꯑꯅꯤ ꯍꯌꯦꯡ ꯆꯪꯅꯒꯨꯝꯁꯤ ꯄꯥꯝꯍꯩꯕ ꯉꯛꯅ ꯀꯩꯒꯤ ꯄꯥꯝꯍꯩ ꯑꯩꯗꯤ DSP ꯅꯤꯡꯊꯦꯝ ꯍꯥꯠꯇ꯭ꯔꯤꯕ ꯃꯈꯩ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯤꯡꯗꯦ ꯃꯥ ꯍꯤꯡꯗꯨꯅ ꯂꯩꯍꯟꯕ ꯑꯩ ꯄꯥꯝꯗꯦ ꯏꯇꯩꯃ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯐꯔꯛ ꯇꯥꯒꯅꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯂꯩꯇ꯭ꯔꯦ ꯄꯨꯂꯤꯁꯅ ꯁꯣꯏꯗꯅ ꯊꯤꯒꯠꯂꯛꯑꯅꯤ ꯄꯥꯝꯍꯩ ꯑꯩ ꯉꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯨꯏ DSP ꯅꯤꯡꯊꯦꯝꯅ ꯄꯨꯂꯤꯁꯇ ꯀꯔꯤꯃꯠꯇ ꯇꯥꯛꯊꯣꯛꯇꯦ ꯃꯥ ꯒ꯭ꯌꯥꯟ ꯐꯖꯅ ꯇꯥꯍꯧꯔꯦ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯀꯤꯕ ꯃꯥꯜꯂꯤ ꯑꯩꯕꯨꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯪꯉꯛꯏ ꯑꯩ ꯎꯕꯗ ꯃꯥ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯖꯕꯅꯤꯅ ꯑꯩ ꯃꯇꯝ ꯈꯔ ꯃꯥꯒꯤ ꯃꯑꯣꯡ ꯌꯦꯡꯈꯤꯒꯦ ꯍꯟꯗꯛꯇꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕꯒ ꯁꯣꯏꯗꯅ ꯑꯩꯅ ꯃꯥꯕꯨꯁꯨ ꯄꯥꯕꯨꯡ ꯗꯥꯁꯅꯥꯒꯤ ꯃꯅꯥꯛꯇ ꯊꯥꯈ꯭ꯔꯒꯅꯤ ꯅꯍꯥꯟꯒꯤꯗꯣ ꯃꯥꯒꯤ ꯃꯔꯥꯏꯕꯛ ꯂꯩꯕꯗꯒꯤ ꯍꯤꯡꯍꯧꯕꯅꯤ ꯀꯔꯝꯅ ꯄꯨꯂꯤꯁꯅ ꯃꯥꯕꯨ ꯆꯤꯡꯊꯛꯇꯨꯗ ꯂꯩ ꯈꯪꯈ꯭ꯔꯤꯕꯅꯣ ꯄꯥꯝꯍꯩꯕ ꯅꯪ ꯌꯥꯝ ꯄꯥꯡꯗꯦ ꯑꯩ ꯁꯥꯎꯅꯤꯡꯉꯤ ꯅꯈꯨꯠꯇ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩꯗꯨꯅ ꯃꯥꯕꯨ ꯍꯟꯖꯤꯟꯅ ꯀꯥꯞꯁꯤꯜꯂꯝꯕ ꯌꯥꯗ꯭ꯔꯣ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯍꯥꯏꯁꯤꯅꯤ ꯄꯥꯝꯍꯩꯕꯅ ꯏꯇꯩꯃ ꯑꯩꯗꯤ ꯃꯥ ꯑꯗꯨꯝ ꯁꯤꯔꯕꯣꯏ ꯈꯟꯗꯨꯅ ꯀꯥꯞꯂꯨꯗꯕꯅꯤ ꯐꯔꯦ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯄ꯭ꯂꯥꯟ ꯑꯃꯃꯨꯛ ꯐꯦꯜ ꯑꯣꯏꯔꯕꯁꯨ ꯑꯃꯃꯨꯛ ꯇꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯁꯟ ꯃꯥꯏ ꯄꯥꯛꯅꯕꯗꯤ ꯍꯣꯠꯅꯒꯗꯕꯅꯤ ꯑꯩ ꯃꯇꯝ ꯈꯔ ꯗꯣꯛꯇꯔꯗ ꯂꯩꯔꯨꯒꯦ ꯃꯈꯣꯏꯒꯤ ꯀꯔꯤ ꯀꯔꯝ ꯇꯧꯔꯤꯒꯦꯗꯣ ꯈꯪꯗꯣꯛꯅꯤꯡꯉꯤ ꯄꯥꯝꯍꯩꯕ ꯉꯛꯅ ꯁꯅꯥꯔꯩꯗ ꯌꯦꯡꯉꯤ ꯑꯩꯗꯤ ꯏꯄꯥꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯂꯃꯟ ꯈꯨꯝꯗ꯭ꯔꯤꯐꯥꯎ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯅꯤꯡꯗꯦ ꯄꯥꯝꯍꯩꯕꯒ ꯕꯤꯛꯇꯔꯒ ꯑꯃꯅ ꯑꯃꯗ ꯉꯛꯅ ꯌꯦꯡꯅꯩ ꯖꯨꯂꯤ ꯃꯈꯥ ꯇꯥꯔꯤ ꯑꯩꯈꯣꯏꯅ ꯑꯥꯗ ꯂꯩꯈ꯭ꯔꯒ ꯁꯣꯝꯗ ꯗꯨꯀꯥꯟ ꯄꯨꯝꯅꯃꯛꯁꯦ ꯁꯤꯊꯔꯛꯇꯨꯅ ꯑꯩꯈꯣই ꯀꯝꯗꯧꯅ ꯍꯤꯡꯒꯅꯤ ꯑꯩꯗꯤ ꯃꯤꯆꯦꯜ ꯑꯣꯏꯅ ꯍꯤꯡꯅꯤꯡꯗꯦ ꯌꯦꯛꯅꯕ ꯄꯨꯝꯅꯃꯛ ꯃꯥꯡꯍꯜꯂꯒ ꯑꯕꯦ ꯑꯩꯈꯣꯏ ꯍꯨꯝ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯕꯤꯛꯇꯔꯅ ꯕꯣꯁ ꯖꯨꯂꯤꯅ ꯍꯥꯏꯁꯦ ꯈꯟꯅꯕ ꯌꯥꯏ ꯄꯥꯝꯍꯩꯕꯅ ꯖꯨꯂꯤ ꯃꯇꯝ ꯈꯔꯗꯤ ꯑꯥꯗ ꯂꯩꯕꯅ ꯐꯒꯅꯤꯅꯦ ꯅꯤꯡꯊꯦꯝꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯒꯅꯤ ꯍꯥꯏꯕꯁꯦ ꯊꯥꯖ ꯄꯥꯝꯍꯩ ꯊꯥꯕꯜ ꯂꯩꯈꯤꯗꯕ ꯃꯇꯝꯗꯨꯗꯁꯨ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤꯗꯨꯅꯤ ꯑꯩꯅ ꯂꯣꯏꯅꯗꯨꯅ ꯈꯪꯉꯤ ꯅꯤꯡꯊꯦꯝ ꯃꯤ ꯌꯥꯝ ꯀꯤꯕꯅꯤ ꯄꯥꯝꯍꯩꯕ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ ꯄꯥꯝꯍꯩ ꯅꯪ ꯀꯤꯔꯁꯨ ꯑꯗꯨꯃꯛ ꯆꯠꯀꯣ ꯑꯩꯗꯤ ꯁꯣꯏꯗꯅ ꯅꯤꯡꯊꯦꯝꯕꯨ ꯍꯥꯠꯀꯅꯤ ꯑꯩꯒꯤꯗꯤ ꯏꯄꯨꯔꯣꯏꯕ ꯏꯄꯥꯒꯤ ꯂꯃꯟꯅꯤ ꯑꯇꯇꯥꯏꯅꯤ ꯐꯔꯦꯁꯦ ꯃꯑꯣꯡ ꯌꯦꯡꯂꯨꯁꯤ ꯇꯟꯖꯥꯗꯨꯗ ꯔꯣꯖꯤꯒꯤ ꯀꯣꯜꯁꯨ ꯂꯥꯛꯑꯦ ꯑꯕꯦ ꯏꯆꯥ ꯀꯩꯗꯧꯔꯒꯦ ꯔꯣꯖꯤ ꯍꯔꯥꯎꯅ ꯃꯃꯥ ꯅꯪ ꯍꯌꯦꯡ ꯂꯥꯛꯀꯅꯤ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯣ ꯁꯅꯥꯔꯩ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯗꯦ ꯑꯕꯦ ꯑꯩ ꯍꯌꯦꯡ ꯂꯥꯛꯄ ꯐꯔꯛ ꯇꯥꯔꯅꯤ ꯔꯣꯖꯤ ꯀꯞꯂꯛꯏ ꯃꯃꯥ ꯅꯪ ꯅꯆꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯑꯕꯦ ꯏꯆꯥꯕꯨ ꯀꯔꯤꯒꯤ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ ꯃꯃꯥ ꯃꯊꯪ ꯊꯥꯗ ꯅꯪꯒꯤ ꯑꯦꯛꯖꯥꯝ ꯅꯠꯇ꯭ꯔꯣ ꯑꯦꯛꯖꯥꯝ ꯂꯣꯏꯕꯒꯅꯦ ꯃꯃꯥ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯀꯦ ꯁꯤꯗꯒꯤꯗꯤ ꯅꯨꯡꯉꯥꯏꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯗꯣꯏꯅꯤ ꯔꯣꯖꯤ ꯍꯔꯥꯎꯅ ꯑꯌꯥ ꯑꯁꯦꯡꯒꯤꯔꯣ ꯃꯃꯥ ꯑꯩ ꯃꯅꯤꯄꯨꯔꯗ ꯂꯩꯍꯜꯂꯗꯣꯏꯔꯣ ꯂꯩꯔꯗꯣꯏꯅꯤ ꯃꯃꯥꯒ ꯄꯨꯟꯅ ꯔꯣꯖꯤꯅ ꯃꯃꯥ ꯅꯨꯡꯁꯤꯕꯤ ꯖꯨꯂꯤꯁꯨ ꯑꯋꯥꯕ ꯉꯥꯏꯍꯥꯛ ꯀꯥꯎꯗꯨꯅ ꯃꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯍꯣꯁꯄꯤꯇꯥꯜꯗꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯅ ꯅꯔꯁ ꯅꯨꯄꯤꯗꯨꯅ ꯍꯤꯗꯥꯛ ꯀꯥꯞꯄ ꯂꯣꯏꯔꯒ ꯊꯣꯛꯈꯤ ꯁ꯭ꯀꯥꯎꯠ ꯀꯃꯥꯟꯗꯔꯗꯤ ꯃꯤꯅꯤꯠ ꯈꯨꯗꯤꯡꯒꯤ ꯆꯪꯂꯛꯇꯨꯅ ꯌꯦꯡꯉꯤ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯂꯩꯕꯤꯅꯕ ꯐꯦꯃꯤꯂꯤꯒꯤ ꯃꯤꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯔꯟꯖꯟꯁꯨ ꯑꯉꯥꯡ ꯃꯁꯥ ꯉꯝꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯂꯥꯛꯀꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯕꯗ ꯉꯥꯏꯔꯤ ꯅꯤꯡꯊꯦꯝ ꯑꯅꯥꯕꯒꯤ ꯆꯩꯅꯥꯗꯨꯅ ꯃꯁꯥꯗꯣ ꯐꯔ ꯐꯔ ꯍꯥꯏꯔꯦ ꯈꯪꯐꯝ ꯈꯪꯗ꯭ꯔꯦ ꯁꯥꯔ ꯇꯨꯝꯊꯅꯕ ꯇꯧꯕꯤꯌꯨ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯍꯨꯃꯥꯏ ꯈꯔ ꯍꯨꯝꯂꯛꯑꯣ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯍꯦꯗꯇꯨꯁꯨ ꯅꯤꯡꯊꯦꯝꯕꯨ ꯍꯨꯃꯥꯏ ꯍꯨꯝꯕꯤꯔꯤ ꯅꯤꯡꯊꯦꯝ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯖꯣꯟ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯃꯁꯛꯇꯨ ꯎꯅꯤꯡꯉꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯅ ꯁꯥꯔ ꯃꯦꯗꯥꯝ ꯉꯁꯥꯏꯗꯤ ꯂꯥꯛꯂꯝꯂꯒ ꯍꯧꯖꯤꯛ ꯂꯥꯛꯇ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ
ꯅꯤꯡꯊꯦꯝ ꯑꯅꯥꯕꯒꯤ ꯆꯩꯅꯥꯗꯣ ꯀꯥꯎꯕꯒꯨꯝ ꯍꯥ ꯅꯣꯏ ꯃꯦꯗꯥꯝ ꯂꯥꯛꯂꯝꯕ꯭ꯔꯣ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯁꯔ ꯉꯁꯥꯏ ꯅꯨꯃꯤꯠ ꯌꯨꯡꯕꯗ ꯂꯥꯛꯂꯝꯃꯤꯗꯣ ꯁꯔ ꯈꯪꯍꯧꯗ꯭ꯔꯕꯣ ꯃꯦꯗꯥꯝꯗꯤ ꯑꯗꯨꯝ ꯀꯞꯂꯒ ꯆꯠꯈ꯭ꯔꯕꯅꯤ ꯅꯤꯡꯊꯦꯝ ꯋꯥꯈꯜꯗ ꯁꯅꯥ ꯅꯪ ꯑꯩꯕꯨ ꯎꯍꯜꯂꯝꯗꯅ ꯆꯠꯈ꯭ꯔꯤꯕ ꯀꯩꯒꯤꯅꯣ ꯑꯩꯅꯗꯤ ꯅꯪꯕु ꯂꯥꯛꯄ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤꯕꯁꯦ ꯅꯪ ꯀꯔꯤꯝꯇ ꯈꯪꯗꯕ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯑꯗꯨꯛ ꯂꯥꯟꯅ ꯎꯔꯤꯕ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯖꯨꯟꯒ ꯅꯪꯒꯒꯤ ꯁꯛꯇꯝꯗꯣ ꯎꯖꯕ ꯑꯃꯨꯛꯇ ꯐꯪꯍꯟꯕꯤꯌꯨ ꯖꯨꯂꯤ ꯑꯍꯤꯡꯗꯣ ꯇꯨꯝꯊꯕ ꯌꯥꯗꯦ ꯗꯥꯅꯤꯡꯊꯦꯝ ꯄꯨꯝꯅꯃꯛꯁꯦ ꯃꯪ ꯑꯣꯏꯔꯝꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯅꯨꯡꯁꯤꯅ ꯁꯅꯥ ꯍꯥꯏꯅ ꯀꯧꯕꯤꯌꯨꯕ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯍꯣꯁꯄꯤꯇꯥꯜꯗ ꯅꯤꯡꯊꯦꯝꯒꯤ ꯑꯣꯄꯔꯦꯁꯟꯒꯤ ꯀꯟꯅ ꯆꯦꯟꯅꯔꯤ ꯖꯨꯂꯤ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯑꯁꯦꯡꯕ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯇꯨꯜꯁꯤꯕꯣꯡꯗ ꯙꯨꯞ ꯂꯩ ꯆꯦꯡ ꯀꯠꯇꯨꯅ ꯅꯤꯡꯊꯦꯝꯒꯤꯗꯃꯛꯇ ꯄꯨꯛꯅꯤꯡ ꯆꯪꯅ ꯏꯁꯣꯔꯗ ꯊꯧꯅꯤꯖꯩ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯜꯂꯒ ꯄꯥꯝꯍꯩ ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯨꯒꯦ ꯅꯪ ꯀꯔꯤꯝꯇ ꯄꯥꯈꯠꯀꯅꯣ ꯑꯩꯅ ꯐꯅꯕ ꯁꯤꯜꯂꯛꯀꯅꯤ ꯄꯥꯝꯍꯩꯕ ꯋꯥꯈꯜ ꯈꯟꯗꯨꯅ ꯁꯅꯥꯔꯩꯅ ꯆꯠꯈꯤꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯍꯣꯁꯄꯤꯇꯥꯜ ꯌꯧꯕꯒ ꯖꯨꯂꯤ ꯉꯥꯏꯍꯥꯛ ꯈꯟꯖꯅꯩ ꯑꯩ ꯎꯕꯗ ꯗꯥꯅꯤꯡꯊꯦꯝꯅ ꯑꯃꯨꯛ ꯆꯤꯡꯅꯈꯤꯒꯗ꯭ꯔꯥ ꯁꯣꯏꯗꯅ ꯆꯤꯡꯅꯈꯤꯅꯤ ꯍꯟꯖꯟ ꯍꯟꯖꯟ ꯀꯌꯥꯔꯛꯅꯣ ꯑꯩꯅ ꯃꯥꯕꯨ ꯋꯥꯍꯟꯈꯤꯕꯗꯣ ꯃꯥꯒꯤ ꯊꯥꯖꯕ ꯃꯥꯡꯍꯟꯈꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯀꯅꯥꯅꯁꯨ ꯊꯥꯖꯕꯤꯔꯔꯣꯏ ꯋꯥꯈꯜ ꯌꯥꯎꯗꯕꯤ ꯑꯩꯅ ꯆꯝꯖꯔꯕ ꯃꯤꯅꯨꯡꯁꯤꯗꯅ ꯌꯣꯝꯂꯕ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯃꯆꯦꯠ ꯃꯆꯦꯠ ꯀꯥꯏꯍꯟꯈꯤꯕ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕꯤ ꯑꯩꯅꯤ ꯑꯃꯨꯛ ꯂꯦꯞ ꯑꯃꯨꯛ ꯈꯔ ꯆꯪꯁꯤꯜꯂꯤ ꯑꯩꯕꯨ ꯈꯟꯅꯤꯡꯕ ꯈꯜꯂꯁꯅꯨ ꯑꯩꯅ ꯄꯨꯂꯤꯁꯇ ꯁꯣꯏꯗꯅ ꯁꯔꯦꯟꯗꯔ ꯇꯧꯔꯗꯣꯏꯅꯤ ꯄꯨꯂꯤꯁꯇ ꯆꯪꯗ꯭ꯔꯤꯉꯩꯗ ꯃꯐꯝꯗ ꯑꯃꯨꯛꯇꯪꯗꯤ ꯅꯨꯡꯁꯤꯕꯗ ꯅꯝꯊꯥꯛ ꯇꯧꯕꯤ ꯑꯩꯒꯤ ꯏꯔꯥꯜꯁꯦ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯝꯗ꯭ꯔꯒꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯤꯡꯉꯝꯗꯅ ꯂꯩꯍꯧꯔꯒꯅꯤ ꯊꯧꯅꯥ ꯄꯨꯝꯕ ꯈꯣꯝꯖꯤꯟꯗꯨꯅ ꯖꯨꯂꯤ ꯅꯤꯡꯊꯦꯝꯅ ꯂꯩꯔꯤꯕ ꯔꯨꯝꯗꯨꯗ ꯂꯥꯛꯏ ꯁ꯭ꯀꯥꯎꯠ ꯀꯃꯥꯟꯗꯔꯗꯨꯅ ꯃꯦꯗꯥꯝ ꯌꯧꯕꯤꯔꯛꯂꯦꯗꯅ ꯁꯔꯁꯨ ꯄꯨꯡ 10ꯗ ꯑꯣꯄꯔꯦꯁꯟ ꯇꯧꯅꯤ ꯍꯥꯏꯕꯅꯤ ꯍꯥ ꯗꯥꯅꯤꯡꯊꯦꯝꯕꯣ ꯃꯅꯨꯡꯗ ꯀꯅꯥ ꯂꯩꯈꯤꯒꯦ ꯃꯦꯗꯥꯝ ꯍꯧꯖꯤꯛꯇꯤ ꯅꯔꯁ ꯈꯛ ꯂꯩꯍꯧꯕꯅꯤ ꯔꯨꯝꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ ꯅꯤꯡꯊꯦꯝꯗꯤ ꯅꯨꯡꯉꯥꯏꯅ ꯑꯁꯤꯕꯒꯨꯝ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯀꯥꯗ ꯂꯩꯔꯤꯕ ꯅꯔꯁꯇꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯤꯁꯇꯔ ꯗꯥꯅꯤꯡꯊꯦꯝꯁꯦ ꯅꯔꯁꯇꯨꯅ ꯃꯦꯗꯥꯝ ꯏꯟꯖꯦꯛꯁꯟ ꯑꯃ ꯀꯥꯞꯈꯤꯕꯗ ꯉꯥꯏꯔꯤ ꯑꯗꯨꯅ ꯄꯣꯊꯥꯈ꯭ꯔꯤꯅꯤ ꯃꯦꯗꯥꯝꯅ ꯉꯥꯏꯍꯥꯛꯇ ꯁꯨꯝ ꯌꯦꯡꯕꯤꯔꯝꯃꯣ ꯅꯔꯁꯇꯨ ꯊꯣꯛꯈꯤꯕꯒ ꯖꯨꯂꯤ ꯆꯪꯁꯤꯟꯗꯨꯅ ꯅꯤꯡꯊꯦꯝꯒꯤ ꯕꯦꯠ ꯅꯥꯀꯟꯗꯨꯗ ꯐꯝꯊꯔꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕ ꯅꯤꯡꯊꯦꯝꯗ ꯌꯦꯡꯖꯩ ꯃꯁꯥ ꯑꯌꯥꯝꯕꯅ ꯕꯦꯟꯗꯦꯖꯅ ꯌꯦꯠꯁꯤꯜꯂꯒ ꯂꯩ ꯅꯤꯡꯊꯦꯝꯒꯤ ꯃꯁꯥꯗꯨꯗ ꯃꯈꯨꯠꯅ ꯇꯞꯅ ꯅꯥꯜꯂꯤ ꯗꯥꯅꯤꯡꯊꯦꯝ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅꯅꯤꯀꯣ ꯊꯤꯡꯗꯨꯅ ꯂꯩꯔꯝꯕ ꯄꯜ ꯅꯤꯡꯈꯥꯏꯔꯒ ꯏꯁꯤꯡꯅ ꯃꯅꯤꯡ ꯇꯝꯅ ꯆꯦꯟꯊꯕꯒꯨꯝ ꯖꯨꯂꯤꯒꯤ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡꯗꯨꯁꯨ ꯃꯅꯤꯡ ꯇꯝꯅ ꯆꯦꯟꯊꯔꯛꯏ ꯃꯊꯟꯇ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯆꯩ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯅꯤꯡꯊꯦꯝꯒꯤ ꯃꯈꯨꯠꯇꯨꯕꯨ ꯃꯊꯥꯗ ꯀꯣꯟꯁꯤꯜꯂꯒ ꯗꯥꯅꯤꯡꯊꯦꯝ ꯅꯪ ꯍꯧꯒꯠ ꯀꯔꯤꯒꯤ ꯇꯨꯝꯗꯨꯅ ꯂꯩꯔꯤꯅꯣ ꯑꯩꯒꯤ ꯏꯔꯥꯜꯁꯤꯗꯪ ꯗꯟꯗꯤ ꯄꯤꯕꯤꯔꯝꯀꯣ ꯔꯟꯖꯟ ꯆꯪꯂꯛꯄꯗ ꯁꯅꯥꯔꯩꯗꯨ ꯀꯞꯇꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ ꯁꯅꯥꯔꯩ ꯖꯨꯂꯤ ꯃꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯅ ꯍꯥ ꯔꯟꯖꯟ ꯑꯃꯨꯛꯀꯁꯨ ꯁꯅꯥꯔꯩ ꯀꯞꯀꯅꯨꯁꯦ ꯅꯤꯡꯊꯦꯝ ꯀꯩꯁꯨ ꯇꯧꯔꯣꯏ ꯔꯟꯖꯟ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯗꯥꯅꯤꯡꯊꯦꯝꯒꯤ ꯃꯐꯝꯗ ꯑꯩꯁꯦ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯤꯅꯤ ꯁꯅꯥꯔꯩ ꯅꯪꯒꯤ ꯅꯑꯣꯡꯁꯦ ꯈꯪꯗꯨꯅ ꯅꯤꯡꯊꯦꯝꯅ ꯅꯉꯣꯟꯗ ꯄꯥꯎꯁꯦ ꯍꯥꯏꯁꯤ ꯌꯥꯗ꯭ꯔꯤꯅꯤ ꯉꯁꯤ ꯑꯣꯄꯔꯦꯁꯟ ꯇꯧꯔꯒ ꯑꯗꯨꯝ ꯐꯔꯗꯣꯏꯅꯤ ꯅꯪꯅ ꯑꯗꯨꯝꯅ ꯀꯞꯄꯗꯣ ꯅꯤꯡꯊꯦꯝꯅ ꯌꯥꯝ ꯋꯥꯖꯔꯤꯁꯦ ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯅꯪꯅ ꯀꯞꯇꯨꯅ ꯂꯩꯕꯗ ꯎꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯌꯦ ꯀꯞꯄꯅꯨꯁꯦ ꯗꯥꯅꯤꯡꯊꯦꯝꯅ ꯅꯨꯡꯉꯥꯏꯅꯕ ꯑꯩ ꯀꯞꯂꯔꯣꯏ ꯁꯤ ꯍꯥꯏꯗꯨꯅ ꯃꯄꯤꯗꯨ ꯐꯠꯄ ꯇꯩꯊꯣꯛꯏ ꯇꯩꯊꯣꯛꯆꯩ ꯍꯥꯏꯕꯇꯅꯤ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯆꯦꯟꯊꯔꯛꯏ ꯔꯟꯖꯟ ꯖꯨꯟꯗꯤ ꯅꯪꯁꯨ ꯂꯩꯇꯕꯗꯨꯗ ꯑꯩꯈꯣꯏ ꯏꯃꯥꯅ ꯁꯦꯟꯅꯕꯅꯤ ꯍꯧꯖꯤꯛ ꯏꯃꯥꯅ ꯄꯨꯔꯒ ꯂꯥꯛꯂꯅꯤ ꯅꯪꯕꯨꯗꯅꯤ ꯃꯥꯅ ꯁꯣꯜꯂꯤꯁꯤ ꯍꯥꯏꯅꯔꯤꯉꯩꯗꯨꯗ ꯔꯟꯖꯟꯒꯤ ꯃꯃꯥ ꯆꯪꯉꯛꯏ ꯁꯅꯥꯔꯩ ꯖꯨꯟꯕꯨ ꯎꯕꯗ ꯃꯃꯥꯒꯤ ꯖꯨꯟ ꯁꯅꯥꯔꯩꯕꯨ ꯎꯕꯗ ꯍꯔꯥꯎꯕꯅ ꯆꯦꯟꯁꯤꯜꯂꯛꯏ ꯃꯃꯥꯆꯥ ꯖꯨꯟ ꯁꯅꯥꯔꯩꯗꯤ ꯖꯨꯟꯕꯨ ꯀꯣꯟꯁꯤꯜꯂꯒ ꯀꯞꯈ꯭ꯔꯦ ꯃꯃꯥꯆꯥ ꯅꯪ ꯅꯍꯥꯟꯈꯩ ꯀꯗꯥꯏꯗ ꯂꯩꯔꯨꯒꯦ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ
Papa noini yam phatti. Tinaroi ai nakhoi ga tinaroi. Julie makol thona kablai. Mama agi Jun. Ichabu mama na kya da wahalaba. Ai se phatabi mama ne. Ai machabu nukshiba khangdabi mama oiruri. Mama chadi amukta ngakpi upko Jun. Se mama chaga tinase. Ai ichabu thadok to na kadai dusu chakperoi. Se mama chalanjare Jun. Jun bu konjinduna mamai mami khangdana pungchupta chupi. Mama machagi mataudu ubada Ranjangi mama su kaple. Mama cha tu papa yo nare hai kadai no. Sanare ningamdana betlom de yingi. Junsu beta tumliba mapabu ubada pakhatpa kebo. Papa mama cha akoy papa kay dawragi. Chinsinduna mapagi makota chinglaga kape. Papa nang hugolo. Papa nang kanana yo na halino. Papa Julie angang do konsilaga punna kapine. Ranjangi mama na Bema sanare nang butuklo ni nang nasukapladi isudo soidana pakatlani. Ningthemsu makeup thoklei. Akoi beda leiriba mi singbo yingmi. Doctor nurse chensalakuna ningthem makeup tholak pra yingi. Operation gi arrange lore. Dr. Ranjar patient se pusanaba tawrse. Ahoy doctor. Doctor nursing do thoke. Jun mapagi mit panglakpa tuda harauna. Papa nang ai bu urabra nang ai onabra. Ningthem makuto tamna thangatuna Jungi makukta nanthabi. Jun ichabu ubada papa ki hawaba pumna kokpukum toy. Kakunu ichadi maramokpani. Sanare ningthemgi manakta changsin mangamjade. Mamituna yengba phaw ngamdana mapi sinthaduna nontharaga lei. Sana khonjel do tabada Julie gi thamoi do puba ngamdaduna makhol thoklei. Dada Sana kai kapino. Nama nangna kapuraga ai khangba ngamde. Kakunus. Ai kisum tawdi. Ai nama na jagi damakta hinkini. Lao. Sana karigi inakta giramna leribano. Sanare changsinduna ningthemgi manakta phamdai. Ningamdabagi mawongduda pirangna thumatlaba misnaduna ningthembu yengjai. Sinthariba mama machagi pirangdo ningthemgi makutuna ngamboi ngamdaboi thangatuna tapna tithokpi. Ranjanga mama gasu makhoigi matawduda mapi tare. Nurse doctor sing changlaktuna ningthengbu stretcher duda thangatlaga OT room da punaba inthoklali. Ningthem Ranjangi mama da onsilaga Ima nacha sangluki. Ibu ho ningthem ichadi asoi ngam yawda bo yukho. Sanare ningthemgi khuttuda yali. Ningthem momonoktuna Sanare ge machaga yenglamlaga OT room da changke. Sanare su yengjaba natana karidi hairugani. Bema Sanare imana du candle haira khara lerpani. Laida kanaba imongna katlose. Hoima ai katki. Sanare su leragliba potsingdo laida katli. He sor daning thembu aswengam yohon biganuko. Mangonda phangadaba awaba pumnam aingondoina phanganbiuko. Lai kurumba loiraga OT room gi mamangda Sanare Jun mama langtakna na phamduna ngairi. Banu ga Vidya ga sulagli. Jun Banu ubada kaptuna pautami. Bubo papa do ayo nare hidak su kapi. Banu na isu thoi aina leitringai sida yum sida taroliba matausu karino. Sanare da onsinduna Banu na bema Sanare pumna maksibo karino ine da singna hayo. Sanare pakuma mata pide aduma kaptuna le. Bidyana mo inama kamdona thokrino mi singsina aduk phatrisibu kaigino. Tamo ningthemuk phaba midi leisu lerhamra. Asuk phaba mi sida karigino makhoina tawbirisibo. Ranjan mamana Banu mausisu karimata khangdabani. Akoisu karimata khangde.
ibungo ningthemna gyan taraklaga tamna pulisna achumbodo thigalakani nakhoi lakpase yam phare seba tawinaba kanamata su leitabanina kayadi warido mausisu matomda leibisida pangkapta kapi bidyana ine sidagiri akhoi changduna tamogi seba phajana tawrodoini banuna aisu binyagi anabaduna matam jana tholakpa ngamkidabase ai leramladi pumnamakse thoklamloiko ado operation gi pusankibadi kayam kuirage mamaduna pungkai mukti phare sanare matomta pakhatchai ai ge sengwa masakse ini ima bidya nungshiraba ijajun nakoina khanglakpada ai rikamdogani aina phana lotunasu soidana khangnarakani maibu phina kyam kuina kuptuna thamgani makoina aibu soidan tinsitkani pumnamakse phatraba pamaiba nangi khujal thawrangni ko hanjan hanjan kaplaroi khalabasu sanare gi piduna amuk sintharakanu yade banuna sanare kapkunuse hojikti ini khoi mayam leirisidi ranjan gi mamana sanare isuji puduna chakara pijabiriro nang suwaram lani kari kari no khara chasina batarucho sum kaptuna lerdi nasado yaroi ima ai karimta chaning ba phaude bidya nana khara pijabirugero hoi inama jun lao chak charose junna ai chaning de jun nang chak jadradi mama cha sawarni ai papa na su horen sawarni ichadi maramokpini chalo ninega chaminarucho mama cha aina halakpada papa thulaktoira ngahaki matungda doctor ot room dagi thoklei sanare pakatna doctor gi manakta chensillaga doctor banu ranjan gi mama pulap maya kaduna doctor yengi doctor nokfetaraga operation mai pakle kemta pakhaningai oidre Julie haraman kiduna chenchenduna doctor gi makutu sokle thank you doctor doctor do Julie gi matawda ingangai Julie su gyan laktuna makuta pathadoi mamai do ingangang sili banu ga ranjan gi mama ga su nui banu na ibungo doctor adudi akhoi ningthembu unaba yaragadro doctor duna hujik phaubugi di gyan laktri pungmuk leragadi yarni bidyasu angang do puduna changle inama kari hairage sanarena operation mai pakni hai as yam harawi mi mana banu nanga mogo su chak cha thokluro ai su yumda ngakta yorukhige yam thuna lakani hoinama sanare di ningthem gyan laktri phawa chakirai duna sikang khangi nungthil waram ningthem gyan lakle mayam do harawnai pumnamaktu-dagi Julina ihen harauzai ningthem wakana ngangde ine bidya noisu yorklamedana banuna ibungo ichana soingam yaudana operation mai pakliba ibima sanare na wazaba isu khuramjabagi mahini ko sanare da onsenduna sanare chak to khara chathoklu ni nangbo cho bidyaga aiga leramge ibungo gi manakta ningthem sanare da nungsine yinglei sana chak chadri roji pho aina chaba thakku matam nayo kyarak no haise sana nangse aina karam na ngangna sige sanare ningthem gi adugumba mabu kering lawi ba wangang da kaplaroi khanbado ngamde mapi musinthare bidyana tamona raga inamana pakapta kape masa se soklani inama chak cha tholuro tamo se ai sanglam ge cho sana ai sawaklani ko inama chalomi tamo se wayang wangan ganu haram ni duni doctor na ngasi phawbadi
Sanaraisu upai leita chakchaba chatkre. Numidangdo Sanarai mit khajikpau uithade. Ningthemgi sebada Junsu ningai tawduna hospital da hingli. Ningthemdi adum tupthagre. Junsu angangnina nungaina tumli. Sanarai mapa machabu yenglaga ningamdana pena kapjai. Mathangi ayukni Ningthem masa khara kankatpaduda harau harau kada Bidya Jun Sanarai Ningthemgi akoibada phamduna wari sari. Ningthemna Bidya nangi anabaduna kamdoraba aigi honaringaida nasagi anabaga loin kaukhrabo. Bidyana tamo kaisa tawdreda keyhole surgery na adum isase kankhatli. Sanaraina nangina suti kyam lairiba. Bidyana thamagi lorokpani. Ningthemna fareda nangna nurse oirabanina nanama kapchet pi orise phanaba kari karino injection khar kapsilu. Junna nine aigi di hida kapinuko. Kapoida. Tanjaduda police ki team changnai. SP nomi changlaktuna. Hello DSP hakchang khra nungai birabo. Sanarai di masado itak thakatkre police lakpu bududa. Ningthem Sanarai gi mawngdo khangladuna Sanarai gi makutto tamna magi makuttuna paisili. Ningthemna sir anaba mata leitrabagumnida yam nungarida. Nakanda leiriba chair duda SP do phamthagi. Junda onsinduna ima ichadi yam chawramledana class na kaya tamlaba. Airo uncle class 1 tamle lairiksu yam hairebu akoi mama chana takpibagi. SP na noi mama chadi yam phabajani na. Mayamdo punna noi. Yam phai ko papa uncle ai bu bok lakri yengukige. Junga Bidyaga thoki. SP duna DSP thawdoksigi matangda akoina chingnaba gari number amadi phangni. Sir karamba gari number kamaina phangliba. SP duna DSP nangi scout jugindagi khara makaidi khangli. Thawdokse thoktringai mamangda Jun school dagi thiba phangkide. Madugi nonganbada DSP 15 days ki suti lokhi. Masina takpadi DSP bu kanaguma kharana backman tawi. Am I right? Ningthem noklaga. No sir. Aingonda thawdokse thoktringaida kanagumba matana blackmail tawkhib leiti. Aigi ichanupi Jun school dagi thiba phangkide. Chumi. Adubu ichanupi do thabalegi machi sing thokpa mana school dagi pukhibani. Haiga hana pau phawna hodabadagi numidangda call tawduna makhoina ngangdo purena harakhibani. Thabalegi machedo Guwahati da laibani 5 days Manipur koiba lakpani hai. Makhoina ichabu 5 days leminajage haibiduda aisu yes haidokhibani. Aduga DSP na suti lauribana karigi. DSP achumbado losinmigino. Sir, ainu suti gi cheduda adu phajana haijakrabaduni. Ai ichanubi Bidyagi operation gi damakta Chandigarh family pulam chatkadabani. Adubu icha Jundo thabalegi machi hoiga lekhibaduda angangdu pudragadi chatpa pharak taduna lekhibani. Sir, ai Bidya kaujage. Thajadraga Bidya da songbiu. Magi operation gi matangda. SP duna muksu. Adudi DSP na matau karamna kanana baruni chingda leramiba. Scout amata yaudana DSP na yumdagi thokhibase karigino. Aduda DSP gi loinabi Sanarai da yenglaga Madam su DSP na thokiba matomdagi yumdagi thoki haibase Scout Commando na hangbadagi khangli. Sanarai mihul dangdang jongi pakatna sir ai pumnamakse ai Ningthemna Sanarai gi makuto kaina paisali wa angangano haibagi matagum. Sanarai Ningthem da yengi Ningthem momonolai. Sir Sanarai di mama bok masangam dabadagi khongjom da chatkibani. Madi aigi sokpagi pawsbo khangjadabani.
DSP ꯒꯤꯁꯦ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯕꯒꯨꯝ ꯄ꯭ꯂꯤꯖ DSP ꯆꯤꯡꯅꯗꯅ ꯍꯥꯏꯕꯤꯌꯨ DSP ꯒꯤ ꯀꯣꯑꯣꯄꯔꯦꯁꯟ ꯌꯥꯎꯗ꯭ꯔꯒꯗꯤ ꯄꯨꯝꯅꯃꯛꯁꯦ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯔꯣꯏ ꯁꯔ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯆꯨꯝꯕꯅꯤ ꯑꯩ ꯅꯨꯃꯤꯠꯇꯣ ꯏꯆꯥꯅꯨꯄꯤ ꯖꯨꯟꯕꯨ ꯊꯥꯕꯂꯩꯒꯤ ꯃꯆꯦ ꯍꯣꯏ ꯒꯨꯋꯥꯍꯥꯇꯤꯗ ꯍꯟꯈꯤꯗꯧꯔꯦ ꯍꯥꯏꯕꯗꯒꯤ ꯑꯉꯥꯡ ꯂꯧꯕ ꯆꯠꯂꯤ ꯂꯝꯕꯤꯗ ꯀꯣꯛ ꯉꯥꯎꯔꯛꯄꯗꯒꯤ ꯑꯩꯒꯤ ꯒꯥꯔꯤꯗꯣ ꯄꯥꯔꯛ ꯇꯧꯔꯝꯂꯒ ꯆꯥꯎꯕꯗ ꯑꯉꯥꯡꯗꯣ ꯂꯧꯔꯒ ꯌꯨꯝꯗ ꯊꯝꯖꯤꯜꯂꯝꯅꯕ ꯍꯥꯏꯈꯤꯕꯅꯤ ꯑꯩꯗꯤ ꯉꯥꯏꯍꯥꯛ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯇꯨꯃꯤꯟ ꯍꯤꯞꯊꯗꯨꯅ ꯂꯩ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗꯒꯤꯁꯨ ꯑꯩꯒꯤ ꯀꯣꯛ ꯅꯨꯡꯉꯥꯏꯇꯕꯁꯦ ꯑꯗꯨꯝ ꯍꯧꯔꯕꯅꯤ ꯑꯩꯅ ꯆꯥꯟꯗꯤꯒꯔꯗ ꯌꯦꯡꯊꯣꯛꯂꯛꯀꯦꯁꯨ ꯈꯟꯖꯔꯨꯕꯅꯤ ꯁꯔ ꯑꯗꯨꯒ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯑꯩ ꯃꯤꯠ ꯄꯨꯜꯂꯒ ꯂꯩꯔꯝꯂꯦ ꯈꯪꯍꯧꯗꯦ ꯅꯣꯡꯃꯩꯅ ꯑꯩꯒꯤ ꯊꯕꯥꯛꯁꯤꯗ ꯀꯥꯞꯁꯤꯜꯂꯛꯂꯒ ꯑꯩ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯃꯥꯡꯈꯤ ꯑꯩꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯝꯂꯤꯁꯤꯅꯤ ASPꯅ ꯋꯥꯍꯪ ꯐꯅꯌꯥꯝ ꯍꯪꯉꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯅꯤꯡꯊꯦꯝꯒꯤ ꯄꯥꯎꯈꯨꯝꯗ ꯑꯔꯦꯝꯕ ꯇꯥꯈꯤ ꯎꯄꯥꯏ ꯂꯩꯇꯗꯅ ASPꯗꯨꯁꯨ ꯍꯟꯈꯤ